ai hek naba phabaga icha thoibido yumda thambirasiko nang hek naba phabaga icha thoibido yumda thammadam hauzik mabu school thinbinaba senabinaba leitabduda maba sum thammabane imasu dada nangsu ai gi hotnabada yang ware ko nungsi kaidawi wadoino ai kem tawadi aina naba matamdasu nangna ai mateng mayam pangbidudi masini yum panmida bahaibudu nang yam thuna pharadamnida dada nangse na makai ga yamana de ai bu doctor na kai hairage ba nungsi kaino nang khalidubo doctor na ne nang kaisu tawroi haide aduga nangi mitluda pirang I hauri tuna kai kino dada ai thamoida khwaidagi nungsijabi nangna naduna leiragabo ai kamai nugai duno parese Langlen kanagi lamna khurato na yon doise mapuna taba nangna migi lam yon ge khaladi nang pura manatri kanane haige haino Langlen kanagi langlen ai ngonda langlen kauriba nang kanano amuhana kaubirakano ataba mina ise sanga gi saudana da mankini aduga huram pak ayariba nangsu awaba taroi khanbra somna khanbiribado onare aidi aigi seldo mangba yadabani na lakpani khangde phoibani khangde lauda yadabani mina leinariba yumababu namduna lawgani khaliba nangi nakokto afaba amata khalamoi habase ai khange era adumna hainadabana di faida aigi seldo adudi somna bibirodana se paisalo mado aigi visiting card ni nangna lakningba numit amada laklaga nangi seldo sendoiga loinana lawraba yagani kariguma soirabati aibu phati ai haikiba wa ngakna chapa mini imada aina ngan haikibudubo kai khanarage kari wano ne namana ingundadi karimta haidena hayo kari wano hayo ho mapalomda laikta ma chatlage na imada haikidubo hanadi kuirabane ye phelo idenda lady banangna ama palam ta laikta chattoiba hek toraga fen na torani hey BSc the phelo is nangna amukta nate anirak surab natro ho akhoi sagi oja singse laik takpa yam haitiye adunadi fen oidaba hoja daga taisaladna